Joysan sauna atopa khut aduna amuk thinge tawbani adubu phakre Richard ki makhut aduna ngasai chan haplaga thorem thokjarapani adubu nungsibu nupa marina gari da hafkhibadu ubada ngakna gari du khami aduga Richard ta thuna ma call tawduna khangalaba matung Richard na belik pupuduna makoi ani thorem bana harakpa mapam adu tamna lakhibani ngasayna mafam adu yorabani adubu lariba nupa khaidu mayoknarubani paudu magi mi amana moigi bosta call tawduna harapani Joysan ngakladuna leitorpani adubu asawbana mangtharba Richard na thajinkibani Joysan sauna Richard nang mafam sida kidau lakpano noina ingonda asukam yalisakigino ing tapada Richard hanaribani adubu Richard ngasidi yamna saukre nungsimanbagi phongdokpa ngamdadana leiriba adubu magi nungsi solopasida ma leiba yadre atapa mina sauradi bera kai haiduni Richard adwaida leiba thangjaudu tapaikatli aduga sauna nangmakna aigi thoi sokpa natikla belik pakhatna thangdu mungi tawi Richard sauna belik pu safukana intuklaga noi kanam changkano Joysan pakatli adubu pakataba saduna nupa natro nupa oride nupa thokna lanthainase pangdaba saduna thangpairiba kaigino Richard sauna thangdu lanki aduga prap laktuna Joysan gi khori edu metli nang kyam thongna fabumino Thoremana bhai Richard mamit ikana yengduna areba pumba sangduna nang kri pamge ha nang ngokchi mafam sida pumpham sida aturo ngamloi khanbro nungsi bufaduna porliba mafam sida nangi aroiba oige habro Richard na sawbadu ubada belik sinaba tare khanduna prap laktuna chingtoi Richard sauna belik ta onchinduna khamno ai mahatke tanja du lauduna Joysana Richard pupui thoremba su sauna Joysan bu chingtoi Richard ngasidi phana punna bangamdre angawbogum kine thili mafam marang khangdana iba furambadu leptuna nuksigi manakta changaktuna nukshi nangyan darabo nungsi mayamdu ubada kiduna mamit ushinduna lairubani Richard ki makholdo tabada mamitu tapna panglai oini kigano nungsi kaplaga ai kiye Joysan hawgapla phongamdre Richard na furambagi Richard na nungsigi makutu tapna paiduna chingkhatuna lo yamda thilamage nungsi prap lakduna Joysan de yenglaga tin chichali thoi atup tukacheba aina na buthajakiba atubu nangti sadagi su hena tonba jiborame belikna yerse chana badorse Richard na noini nuksipurga chalo yumbok thimbiramo nangdi lage thorembana Nugun khange belik na Richard Joysan si oreba minati khudong thigani chanabu tawse Richard na no hello nungsi kapli ai gidamakta kana so wapamda ai taningdiye nungsi kana su kaishu kaimta tawruye Tanjadida police personnel khara changai Richard ki makutu tapai belik sauna kaino kai budoino thorembana sir achumaram thigalo maram leitena mingona badanam pigano sel paiba achosa muikhak minate maram leibagini varibase maram sungai leitena mibo suthina fuba logi matung ina criminal amabu fabage ayabade khoide le nangsina
ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯐꯥꯗꯨꯅ ꯁꯔꯥꯛꯇꯝꯒꯤ ꯍꯣꯠꯅꯕ ꯃꯣꯏꯗꯤꯗꯗꯤ ꯐꯪꯂꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯐꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯟꯅ ꯈꯪꯕꯅ ꯐꯩ. ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯃꯤ ꯑꯃ ꯐꯨꯕ ꯍꯧꯅꯗꯦ. ꯔꯤꯆꯥꯔꯗꯅ ꯎꯁꯤꯠꯇꯅ ꯅꯨꯄꯤ ꯐꯥꯕ ꯃꯤꯅ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯆꯤꯡꯗ꯭ꯔꯒ ꯅꯨꯄꯤ ꯐꯥꯔꯤꯕ ꯃꯥꯕꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯕꯤꯕ ꯃꯤꯅ ꯀ꯭ꯔꯥꯏꯝ ꯇꯧꯕꯅꯤ ꯍꯥꯏꯕ? ꯀꯔꯝꯕ ꯑꯦꯛꯀꯤ ꯀꯔꯝꯕ ꯂꯣꯗ ꯌꯥꯎꯒꯦ? ꯕꯦꯂꯤꯛꯁ ꯎꯁꯤꯠꯇꯅ ꯁꯔ, ꯁꯦꯠꯂꯤꯕ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯒꯤ ꯃꯒꯨꯟ ꯉꯥꯛꯄꯤꯌꯨ. ꯖꯣꯏꯆꯥꯟꯕꯨ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤꯗꯨꯅ ꯄꯨꯗꯨꯅ ꯊꯣꯛꯈꯤ. ꯑꯦꯁꯥꯏ ꯑꯗꯨ ꯅꯨꯡꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯌꯨ, ꯀꯔꯝꯅ ꯊꯣꯛꯈꯤꯕꯅ ꯊꯧꯗꯣꯛꯁꯦ? ꯅꯨꯡꯁꯤ ꯀꯞꯂꯤ ꯀꯞꯂꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯤ. ꯑꯦꯁꯥꯏ ꯑꯗꯨꯅ ꯐꯔꯦ, ꯑꯗꯣ ꯃꯤꯁꯇꯔ ꯔꯤꯆꯥꯔꯗ ꯑꯃꯗꯤ ꯅꯨꯡꯁꯤ, ꯅꯣꯏ ꯑꯅꯤ ꯑꯣꯐꯤꯁ ꯐꯥꯎꯗ ꯌꯧꯗꯕꯗꯤ ꯌꯥꯔꯔꯣꯏ. ꯁꯣꯝꯗꯅ ꯅꯨꯡꯗꯥꯡꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ. ꯗꯥꯏꯅꯦꯜꯅ ꯂꯩꯍꯤ, ꯆꯥꯛ ꯆꯥꯔꯨꯁꯤ. ꯂꯩꯍꯤꯅ ꯀꯩꯅꯣ ꯗꯗꯥ, ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯒꯦ? ꯍꯣꯔꯦꯟ ꯑꯆꯥꯄꯣꯠ ꯄꯤꯖꯒꯦ. ꯏꯁ, ꯁꯦꯜ ꯌꯥꯝ ꯄꯥꯏꯕ꯭ꯔꯣꯅ? ꯄꯥꯏꯗꯦꯗ, ꯑꯗꯨꯗ ꯏꯆꯜꯒꯤ ꯑꯆꯥꯄꯣꯠꯄꯨꯗꯤ ꯄꯤꯖꯕ ꯉꯝꯒꯅꯤ. ꯑꯩꯁꯦ ꯉꯁꯤꯁꯦ ꯌꯥꯝ ꯆꯠꯅꯤꯡꯗ꯭ꯔꯦ. ꯗꯗꯥ, ꯅꯪ ꯆꯠꯂꯨꯔꯒꯦꯔꯥ? ꯑꯁ, ꯀꯩꯅꯣ, ꯏꯇꯣꯝꯇ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯑꯁ, ꯑꯩ ꯌꯥꯝ ꯇꯜꯂꯦꯕꯣ. ꯇꯟꯒꯅꯣꯕ. ꯂꯩꯍꯤꯗꯨ ꯇꯟꯅ ꯇꯟꯅ ꯂꯣꯏꯁꯤꯜꯂꯤ. ꯂꯩꯍꯤ, ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯕꯣ. ꯀꯅꯥ ꯍꯥꯏꯕ? ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯕꯥꯒꯅꯗꯤ ꯊꯤ ꯍꯥꯏꯕꯤ. ꯑꯗꯨꯗꯤ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝꯂꯛꯅꯔꯤꯅꯦ. ꯑꯗꯣ ꯀꯩꯒꯤꯅꯣ ꯑꯩ ꯀꯦꯌꯨ ꯍꯥꯏꯁꯦ? ꯅꯪꯉꯣꯟꯗ ꯇꯥꯟꯅꯕ ꯅꯨꯄꯥꯈꯩꯗꯣ ꯉꯥꯎꯍꯟꯒꯦ ꯇꯧꯕ. ꯑꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯗꯣ ꯀꯩ ꯆꯥꯒꯦ ꯍꯥꯏꯅꯣ? ꯀꯩꯝ ꯆꯥꯅꯤꯡꯗꯦ. ꯀꯩꯅꯣꯝꯗꯤ ꯍꯥꯏꯌꯨꯗ. ꯗꯗꯥ, ꯆꯤꯆꯦꯗ ꯀꯣꯜ ꯇꯧꯔꯒ ꯌꯦꯡꯍꯜꯂꯨꯗꯅ, ꯌꯥꯝ ꯐꯖꯩ. ꯍꯣꯏ, ꯇꯧꯒꯦꯀꯣ. ꯗꯥꯏꯅꯦꯜ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯗ ꯀꯣꯜ ꯇꯧꯏ. ꯅꯨꯡꯁꯤ ꯇꯞꯅ ꯄꯥꯏꯔꯛꯏ. ꯍꯜꯂꯣ. ꯗꯥꯏꯅꯦꯜꯅ ꯀꯩꯗꯧꯔꯒꯦ? ꯅꯈꯣꯟꯒꯤ ꯁꯤꯔꯇꯨꯕꯣ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ. ꯑꯣꯏꯗꯕ ꯉꯥꯡꯒꯅꯣ. ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯀꯞꯄꯤ ꯀꯩꯒꯤꯅꯣ? ꯅꯨꯡꯁꯤ ꯈꯥꯡꯕ ꯉꯝꯗ ꯀꯞꯂꯒ ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯀꯩꯝꯇꯁꯨ ꯍꯥꯏꯔꯛꯇꯦ. ꯍꯧꯖꯤꯛꯈꯛ ꯀꯣꯜ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯀꯌꯥꯃꯨꯛ ꯋꯥꯅ ꯉꯥꯏꯔꯝꯅꯦ ꯍꯥꯏꯕꯁꯨ ꯀꯩꯝꯇ ꯈꯪꯕꯤꯗꯦ. ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ. ꯇꯁꯦꯡꯕꯗꯤ ꯅꯨꯡꯁꯤ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯗꯥꯏꯅꯦꯜꯅ ꯈꯪꯂꯗꯤ ꯊꯣꯛꯂꯛꯀꯅꯤ ꯀꯤꯕꯅ ꯆꯤꯟꯗ ꯊꯣꯛꯂꯛꯄ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯟꯈꯤ. ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯀꯞꯄꯤꯁꯦ. ꯑꯩ ꯌꯥꯗꯗꯅ ꯇꯧꯕꯅꯤ. ꯉꯁꯥꯏꯗꯣ ꯁꯣꯞꯄꯤꯡ ꯑꯃꯨꯛ ꯆꯠꯂꯨꯔꯦ. ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯀꯣꯆꯤꯡ ꯑꯃꯨꯛ ꯆꯠꯂꯦ. ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯦꯁꯇꯤꯚꯦꯜ ꯌꯦꯡꯕ ꯂꯥꯛꯏꯅꯦ. ꯅꯨꯡꯁꯤ ꯈꯨꯝꯂꯛꯇ꯭ꯔꯦ. ꯗꯥꯏꯅꯦꯜ ꯇꯞꯅ ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯂꯩꯍꯤꯗꯨ ꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯠꯈꯤ. ꯅꯨꯡꯁꯤꯅ ꯆꯥꯗ꯭ꯔꯤ. ꯑꯩꯗꯤ ꯆꯥꯔꯤ. ꯈꯪꯉꯤ. ꯆꯥꯊꯣꯛꯎ. ꯆꯥꯅꯤꯡꯗ꯭ꯔꯦ. ꯉꯁꯤꯗꯤ ꯆꯥꯔꯣꯏ. ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯔꯣ? ꯅꯠꯇꯦ. ꯑꯣꯏꯔꯝꯅꯤ ꯈꯪꯉꯤ. ꯑꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯃꯇꯨꯡꯗ ꯇꯧꯖꯔꯣꯏ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯟꯕꯅꯤ. ꯑꯩ ꯇꯁꯦꯡꯅ ꯃꯇꯥꯎꯅ ꯌꯥꯗꯕꯅꯤ. ꯑꯩ ꯈꯪꯉꯤ. ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯂꯛꯎꯔꯥ? ꯊꯣꯛꯂꯛꯀꯅꯨ. ꯑꯩꯗꯤ ꯆꯥꯛ ꯆꯥꯊꯣꯛꯎꯔꯦ. ꯑꯗꯨꯒ ꯅꯪꯗꯤ ꯆꯔꯥ ꯍꯦꯟꯅꯤ ꯍꯥꯏ. ꯑꯩ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ. ꯅꯪꯕꯨ ꯂꯥꯛꯇꯨꯅ ꯆꯥꯛ ꯏꯟꯒꯦ. ꯏꯟꯒꯅꯨ. ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯪ ꯑꯩꯕꯨ ꯂꯥꯞꯅ ꯊꯝꯕꯤꯔꯦ. ꯑꯗꯨꯒ ꯅꯪꯅ ꯀꯞꯂꯒ ꯂꯩꯔꯦ. ꯊꯝꯃꯒꯦ. ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ. ꯁꯦ, ꯁꯥꯎꯔꯅꯣꯕ. ꯅꯪꯅ ꯁꯥꯎꯕ ꯐꯅꯕ ꯑꯩ ꯀꯩꯗꯧꯒꯦ? ꯊꯝꯃꯒꯦ. ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯗꯥꯏꯅꯦꯜ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ. ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯅꯤ. ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯊꯝꯃꯣ. ꯑꯩ ꯀꯞꯄ ꯐꯔꯦ. ꯆꯥꯛꯁꯨ ꯆꯥꯔꯒꯦ. ꯂꯥꯛꯇꯤ ꯂꯥꯛꯀꯅꯨ. ꯗꯥꯏꯅꯦꯜ ꯅꯨꯡꯁꯤꯅ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯕ ꯎꯕꯗ ꯅꯨꯡꯁꯤ ꯄꯥꯈꯠꯅ
Hojik chao. Jagi. Adu lehi di leitro. Ngasidi makol ga game ta dena. Daniel hojik tada lehi ga lakmina bane haibadu ningsing lai. Lehi di kai chakre. Thiba hore lehi do magi mitna uwa phongba mafam da di leiramdre. Victor, nang chak cha thomu. Ai lehi amta thige. Oi. Phone da thamkhibaga Daniel lehi bu thiba hore thiba phangdrabaduda phone dawi adubu adwaida taraga leirami. Daniel ngakna phone da lokhali aduga pakhatna mafam kuding changduna yengi. Lehi bu thiba phanglaktrabasida Daniel leiba yaraktre. Pak macha ama leibaduda haifet yenglakpani. Nupi macha ama tumduna lei. Aduga asomdana nupa mariduna punsilaga wakhanaribada ubada Daniel tapna laktuna lehi bu thangatli. Aduga tumina poraktuna mafam amada thammi. Aduga nupa maridugi manakta laktuna nupa maridu haip yengi. Nupa khaidu masa fawa chumna lepa ngamdre. Masasu saru ngakta ngaire unsabu udre haiba yare. Daniel nokmi. Sida puradi ai pap amadi purani. Asi haiduna mamaidu hek leibaga. Kai chakre. Kainu nagi dawa khidro. Nupa amana hokibani. Ai ori nupa sina urimbatai. Changlaktuna Daniel ge makokta kinle thilli. Daniel na phubi roi khanbani ihatre. Sidi oigi rana deko. Haibek loibaga nupa khaidu Daniel na putu phudare. Moi mari orasu nisana lahalabu oibana irailai na Daniel na pui. Phibam singsiga. Amu lehi thamamba mafamduda laktuna lehibu thangduna hostel tamna lai. Lehibu phajana tumhalaba matung nungsi tanjasana call tawrai. Lehi phanglabo. Fangi. Kailemge. Nupa macha ngoksuna bakharana phawajane. Lehim ta pahelo. Gandadri. Chloroform hapa male. Os. Aidi ngaktang duda pakatlure. Pakat kano nangsu potharo. Nangsu tumoko. Isi sa Aroja. Sako hairo. Sako. Lehi du haifit lenga Victor, lehi se gyalak pamali. Nang supotharo ay wahangi. Phone da thamna kri Daniel tapna. Lehi na. Dada. Kamay darino. Sinuwari dalido. Lehi haujik da daning sila mana lerisi hostel dani heba. Lehi tapna. Dadana phone da wari sanar ka leibatuda aidi sumchat ba hubani. Aduga aina haiba aingunda karanta ba nupado leirame. Ai ma ubada halage na mai leithokpada moina laktuna aibu pharaga puri. Ai lawge tawani. Adubu makutta pairakpa angawba rumalduna aibu namsinki. Ai kyan mangkri. Adudagi ai kari taw heba ai karimata khangdre. Dadana kamain ay thinarino. Noi chichina nang hangapani. Aduda ay niyanglapada nang di leramdre. Ay na thibiya pathiyaga pakta taduna lerame. Makoy marina nakan amada wari sanaduna lerame. Ay na nangbu thangduraga porpani. Lehi mapitap na sinthari. Daniel tasing na nungaitre. Ingaw na ichamcham na leiba lehi na mapitabadu. Lehi, kapkano. Ahing nungyay ni michik miraw kholta traba matam sukna tangi kaujing harongna mathau kaidena tawri. Adugumba matamduda lehi tumthabayada phamduna lei. Ngasidima beliki mawma pawem taningba phawri. Mangonda beliki number lei. Leinadagi lawba. Adubu nomada message fawthade. Adubu ngasidi magi khonjal taningbagi ikhawlangba phawri.
ꯉꯥꯛꯇꯪꯁꯦ ꯅꯪꯒꯤ ꯅꯄꯥꯎꯇꯥꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯉꯒ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯃꯥ ꯉꯁꯤꯗꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯥꯟꯈ꯭ꯔꯕꯒꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯩꯒꯤ ꯑꯗꯨꯕꯨ ꯁꯤꯠꯇꯕꯅꯣ ꯑꯍꯤꯡꯂꯅꯨ ꯍꯥꯏꯕ꯭ꯔꯣ ꯅꯣꯏꯒꯤ ꯃꯔꯛꯁꯤꯗ ꯑꯩꯕꯨ ꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕ ꯀꯩꯒꯤꯅꯣ ꯂꯩꯍꯤ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯀꯞꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯖꯣꯏꯆꯥꯟ ꯍꯦꯟꯅ ꯁꯥꯊꯤꯕ ꯁꯥꯏꯟ ꯆꯥꯕꯖꯤ ꯑꯣꯟꯈ꯭ꯔꯦ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯐꯠꯇꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯔꯤꯆꯥꯔꯠ ꯚꯦꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯏꯕꯦꯝꯍꯜꯕꯨ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯔꯛꯏ ꯊꯣꯏꯔꯦꯝꯕꯗꯤ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯌꯥꯎꯗ꯭ꯔꯦ ꯏꯕꯦꯝꯍꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯖꯩ ꯑꯀꯣꯏꯕꯗꯨ ꯑꯩꯒꯤ ꯏꯆꯥ ꯂꯥꯛꯅꯤ ꯍꯥꯏꯕ꯭ꯔꯣ ꯔꯤꯆꯥꯔꯠꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯛꯀꯅꯤꯌꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯕꯦꯝꯍꯜ ꯍꯔꯥꯎꯅ ꯃꯈꯨꯠꯇ ꯂꯩꯗꯤ ꯑꯃꯁꯨ ꯀꯣꯜꯂꯤ ꯑꯗꯨꯗꯤ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯂꯥꯛꯀꯗ꯭ꯔꯥ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯕ ꯁ꯭ꯀꯨꯜꯗ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯩꯈ꯭ꯔꯕ ꯈꯪꯗꯦ ꯃꯆꯥꯅꯨꯄꯥꯒꯁꯦ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯈꯪꯗꯦ ꯕꯦꯔꯤꯛꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯏꯃꯧꯁꯨ ꯂꯥꯛꯇꯦ ꯃꯣꯏ ꯀꯅꯥꯝꯇ ꯑꯩ ꯅꯨꯡꯁꯤꯕꯤꯗꯦ ꯔꯤꯆꯥꯔꯠꯅ ꯅꯨꯡꯁꯤꯔꯝꯅꯤ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯃꯃꯥꯅ ꯁꯨꯛ ꯅꯨꯡꯁꯤꯔꯒ ꯃꯣꯏꯅ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏ ꯃꯣꯏꯅ ꯂꯥꯛꯇꯕꯗꯨꯗꯤꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯒꯤ ꯂꯥꯛꯇꯕꯅꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤ ꯁꯪꯂꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯤ ꯊꯕꯛꯇꯤ ꯑꯩꯁꯨ ꯆꯤꯜꯂꯤꯅ ꯃꯣꯏꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯁꯪꯕ ꯅꯠꯇꯦ ꯃꯃꯥꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯕꯦꯂꯤꯛꯁ ꯅꯣꯛꯇꯨꯅ ꯃꯃꯥꯕꯨ ꯃꯣꯏꯅ ꯀꯩ ꯇꯧꯍꯟꯒꯦꯅꯦ ꯑꯩ ꯐꯨꯒꯦꯅꯦ ꯌꯥꯝ ꯇꯧꯍꯜꯂꯤ ꯅꯪ ꯑꯝꯇ ꯐꯨꯕꯤꯔꯝꯃꯨ ꯐꯨꯔꯝꯒꯦ ꯍꯤꯗꯥꯛꯁꯨ ꯌꯥꯝ ꯆꯥꯍꯜꯂꯤ ꯑꯗꯨꯒꯅꯦ ꯁꯝꯁꯨ ꯑꯗꯨꯝ ꯍꯥꯠꯄꯤ ꯑꯗꯨꯒ ꯆꯥꯛꯁꯨ ꯆꯥꯎ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯆꯤꯜꯂꯤꯅ ꯃꯃꯥꯗꯤ ꯏꯕꯦꯝꯍꯜ ꯑꯃꯨꯛ ꯄꯦꯔꯒ ꯏꯆꯥꯊꯣꯏꯕꯨ ꯎꯅꯤꯡꯉꯦ ꯃꯥꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯔꯤꯆꯥꯔꯠꯅ ꯃꯃꯥ ꯄꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯉꯥꯟꯕꯅ ꯆꯠꯈꯤꯁꯤ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯌꯦ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯌꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯂꯩꯍꯤ ꯅꯣꯡꯃꯇ ꯕꯦꯂꯤꯛꯇ ꯀꯣꯜ ꯇꯧꯗꯦ ꯃꯦꯁꯦꯖꯁꯨ ꯊꯥꯗꯦ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯌꯦꯡꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ 3 ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯗꯥꯇꯣꯟ ꯊꯋꯥꯏ ꯍꯥꯏꯅ ꯁꯦꯞ ꯇꯧꯕ ꯅꯝꯕꯔꯗꯨꯗ ꯗꯦꯜ ꯇꯧꯁꯤꯜꯂꯤ ꯔꯤꯡꯗꯨ ꯐꯅ ꯀꯨꯏꯅ ꯆꯠꯂ ꯐꯥꯎꯕ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ ꯅꯝꯕꯔ ꯈꯪꯗꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯇꯩ ꯀꯔꯤ ꯃꯔꯝꯕꯨ ꯂꯩꯕꯅꯣ ꯂꯩꯍꯤ ꯇꯞꯅ ꯑꯩꯕꯨ ꯇꯧꯔꯣꯏꯁꯤꯔꯅꯦ ꯃꯈꯥ ꯇꯥꯅ ꯇꯧꯗ꯭ꯔꯦ ꯂꯩꯍꯤꯁꯨ ꯃꯊꯧ ꯇꯧꯈ꯭ꯔꯦ ꯕꯦꯂꯤꯛꯁꯨ ꯃꯤꯁꯀꯣꯜ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯇ꯭ꯔꯦ ꯗꯥꯏꯅꯦꯜꯅ ꯅꯝꯕꯔ ꯂꯩ ꯍꯥꯏꯔꯒ ꯅꯣꯡꯃꯗ ꯃꯦꯁꯦꯖ ꯊꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯍꯜꯂꯣꯏ ꯀꯤꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯆꯩꯔꯛꯀꯅꯤ ꯈꯟꯕꯒꯤꯔ ꯂꯩꯍꯤꯅ ꯏꯀꯥꯏꯕꯩꯅꯤꯗ ꯑꯩ ꯊꯥꯕꯤꯌꯨꯔꯥ ꯌꯥꯅꯤꯗ ꯅꯪꯕꯨ ꯋꯥꯗ꯭ꯔꯣ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ 3 ꯁꯨꯝ ꯂꯩꯁꯤꯕꯣ ꯀꯦꯝ ꯈꯟꯗꯦꯗ ꯂꯣꯏꯅ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯂꯩꯍꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯅꯤꯗꯨ ꯄꯥꯛ ꯑꯃꯗ ꯐꯝꯂꯤ ꯗꯥꯏꯅꯦꯜꯅ ꯍꯧꯖꯤꯛ ꯇꯧꯁꯤꯗꯅ ꯇꯧꯔꯤꯁꯤꯗ ꯅꯍꯥꯟ ꯅꯣꯡꯃ ꯇꯧꯏ ꯄꯥꯏꯔꯛꯇꯦ ꯑꯗꯨꯗ ꯇꯜꯂꯦ ꯀꯌꯥꯔꯛ ꯇꯧꯔꯝꯒꯦ ꯑꯃꯨꯛꯈꯛꯅꯤꯗ ꯅꯝꯕꯔ ꯈꯪꯗꯕꯒꯤ ꯄꯥꯏꯗꯕ ꯑꯣꯏꯔꯝꯅꯤꯌꯦ ꯍꯧꯖꯤꯛ ꯇꯧꯑꯣ ꯁꯣꯝꯗꯅ ꯊꯣꯏꯔꯦꯝꯕꯅ ꯚꯥꯏ ꯅꯪꯁꯦ ꯅꯨꯄꯤꯒ ꯑꯝꯇ ꯍꯦꯛ ꯄꯥꯝꯗ꯭ꯔꯣ ꯕꯦꯂꯤꯛꯅ ꯄꯥꯝꯗꯦꯗ ꯅꯨꯄꯤꯅꯦꯅ ꯈꯨꯊꯤ ꯂꯛꯊꯤ ꯃꯌꯥꯝꯁꯤꯒ
Richardꯁꯨ ꯅꯣꯛꯃꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯕ ꯑꯗꯨꯝ ꯐꯖꯔꯦ ꯚꯦꯂꯤꯛꯅ ꯅꯨꯡꯁꯤꯕ ꯂꯩꯇꯕꯒꯤꯅꯦ ꯍꯥꯏꯁꯦ ꯔꯤꯆꯥꯔꯗꯅ ꯚꯥꯏ ꯃꯤ ꯑꯃ ꯑꯣꯏꯔꯗꯤ ꯅꯨꯡꯁꯤꯕ ꯑꯃ ꯂꯩꯐꯝ ꯊꯣꯛꯏ ꯍꯣꯏ ꯈꯣꯏꯅꯗꯕꯅ ꯃꯈꯜ ꯑꯃ ꯑꯗꯣ ꯅꯨꯡꯁꯤꯕꯗꯤ ꯂꯩꯔꯝꯒꯅꯤ ꯅꯪꯒꯤꯁꯨ ꯊꯔꯦꯝꯕꯅ ꯀ꯭ꯂꯥꯁ 6-7 ꯐꯥꯎ ꯁꯤꯡꯒꯜ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯉꯥꯟꯕꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯕ ꯌꯥꯝ ꯋꯥꯔꯦ ꯊꯔꯦꯝꯕꯅ ꯚꯦꯂꯤꯛ where is ꯚꯦꯂꯤꯛ ꯚꯦꯂꯤꯛꯅ ꯁꯤꯗ ꯂꯩꯌꯦ ꯆꯍꯤꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨꯗꯅ ꯇꯁꯦꯡꯅ ꯉꯥꯟꯕꯣꯏꯗꯧꯅ ꯄꯥꯟꯗꯝ ꯑꯃꯒꯤ ꯉꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯔꯤꯆꯥꯔꯗ ꯇꯧꯅ ꯍꯔꯠ ꯋꯥꯗꯣ ꯍꯥꯏꯕ ꯅꯪꯗꯦ ꯚꯦꯂꯤꯛꯅ ꯏꯁ ꯅꯪꯁꯦ ꯀꯣꯄꯜ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯥꯏꯅꯤꯅꯦ ꯑꯣꯏ ꯁꯤꯡꯒꯜ 3ꯅꯤꯀꯣ ꯈꯪꯖꯤꯜꯂꯣ ꯉꯥꯟꯕꯅ ꯊꯔꯦꯝꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯗꯣ ꯊꯔꯦꯝꯕꯅ ꯈꯤꯁ ꯅꯠꯇꯦ ꯔꯤꯆꯥꯔꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯣ ꯚꯦꯂꯤꯛꯅ ꯀꯔꯤꯝ ꯇꯧꯗꯦ ꯀꯩꯗꯧꯔꯒꯦ ꯔꯤꯆꯥꯔꯗꯅ ꯀꯅꯥꯅ ꯑꯩ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯅꯣꯏ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ꯭ꯔꯣ ꯊꯔꯦꯝꯕꯅ ꯑꯁ ꯉꯥꯏꯈꯣ ꯑꯗꯨꯒ ꯂꯥꯏꯔꯤ ꯚꯦꯂꯤꯛꯀꯤ ꯅꯨꯄꯤ ꯑꯝꯇ ꯈꯟꯗ ꯌꯥꯗ꯭ꯔꯦ ꯀꯅꯥꯅꯣ ꯁꯤꯅꯃꯣ ꯊꯔꯦꯝꯕꯅ ꯀꯩꯅꯣ ꯚꯦꯂꯤꯛꯅ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯋꯦꯇꯤꯡ ꯆꯪꯉꯦ ꯔꯤꯆꯥꯔꯗꯅ ꯄꯥꯏꯈꯠꯂꯨꯗꯅ ꯚꯦꯂꯤꯛꯅ ꯃꯤꯁꯀꯣꯜ ꯇꯥꯈ꯭ꯔꯦ ꯊꯔꯦꯝꯕꯅ ꯀꯝꯄꯦꯅꯤꯗꯤ ꯅꯠꯇꯦꯀꯣ ꯑꯁ ꯑꯃꯨꯛꯁꯨ ꯇꯧꯔꯦ ꯉꯥꯟꯕꯅ ꯄꯥꯏꯈꯠꯂꯣ ꯂꯣꯏꯔꯒ ꯍꯥꯏꯔꯛꯑꯣ ꯚꯦꯂꯤꯛ ꯍꯟꯗꯛꯇꯤ ꯀꯣꯜꯗꯣ ꯔꯤꯁꯤꯞ ꯇꯧꯏ